ꯑꯩꯒꯤ ꯌꯨꯀꯤꯂꯦꯂꯦꯁꯦ ꯐꯖꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯑꯩꯒꯤ ꯗꯤꯌꯔꯅ ꯀꯛꯄꯤꯕꯅꯤ ꯑꯩꯒꯤ ꯗꯤꯌꯔ ꯖꯦꯛꯅ ꯀꯣ ꯒꯥꯂꯥꯐꯦꯟꯅ Oh yaar. ꯑꯗꯣ ꯑꯗꯣꯝꯁꯨ ꯌꯨꯀꯤꯂꯦꯂꯦ ꯂꯩꯕꯤꯅꯤꯡꯉꯒꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯒꯤ ꯂꯤꯡꯁꯦ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯝ ꯆꯪꯉꯒ ꯑꯣꯔꯗꯔ ꯇꯧꯕꯤꯔꯣ ꯂꯩꯕꯤꯔꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯈꯣꯡꯖꯔꯔꯣꯏ ꯍꯥꯏꯗꯤ ꯑꯩ ꯈꯣꯡꯕ ꯁꯨꯡꯍꯩ ꯍꯩꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯀꯣ ꯍꯥꯏꯗꯤ ꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯑꯩ ꯂꯩꯔꯤꯁꯦ ꯑꯗꯣ ꯀꯌꯥꯝ ꯍꯩꯇ꯭ꯔꯤ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯁꯇꯔ ꯍꯥꯏꯗꯤ ꯌꯨꯇꯨꯕ ꯍꯥꯏꯇꯥꯔꯦ ꯌꯨꯇꯨꯕꯇꯒꯤ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯌꯦꯡꯉꯒ ꯍꯧꯖꯤꯛ ꯇꯝꯃꯒꯅꯤ ꯑꯗꯨꯒ ꯍꯩꯔꯒꯅꯤ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯍꯩꯔꯒꯅꯤ ꯑꯗꯨꯒ ꯍꯩꯔꯀꯥꯟꯗ ꯃꯌꯥꯝꯗ ꯁꯤꯒꯤ ꯌꯨꯀꯤꯂꯦꯂꯦꯁꯦ ꯁꯤꯗꯒꯤ ꯐꯖꯕ ꯕꯤꯠ ꯃꯌꯥꯝ ꯄ꯭ꯔꯗ꯭ꯌꯨꯁ ꯇꯧꯔꯛꯑꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯔꯒꯅꯤ ꯁꯦꯝꯃꯒ ꯁꯣ stay tuned ma'am, ngasi gidi. Bye. See you my next video.